ꯅꯨꯡꯁꯤꯔꯕ ꯏꯆꯥꯁꯤꯡ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯦꯟꯒꯤ ꯃꯆꯤꯟꯖꯥꯛ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯅꯝꯖꯔꯛꯀꯦ ꯑꯗꯨꯗ ꯑꯩꯅ ꯌꯦꯟ ꯃꯆꯤꯟꯖꯥꯛ ꯁꯦꯝꯕꯁꯤꯗ ꯍꯥꯞꯆꯕꯁꯤꯡꯗꯨꯅꯤ ꯑꯩꯅ ꯆꯦꯡ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯆꯒꯦꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯈꯔ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯆꯨꯖꯥꯛ ꯂꯩꯔꯦ ꯆꯨꯖꯥꯛꯁꯤ ꯀꯦꯖꯤ 2ꯅꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯀꯨꯝ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯗꯨꯅ ꯁꯤꯅ ꯌꯨꯝꯗꯒꯤ ꯑꯗꯨꯝ ꯈꯔ ꯃꯀꯣꯛ ꯃꯔꯨ ꯌꯨꯝꯒꯤ ꯈꯔ ꯂꯦꯝꯕꯁꯤꯡꯗꯣ ꯑꯗꯨꯁꯤꯡꯗꯨꯅꯤ ꯁꯤꯅ ꯃꯤꯅꯔꯦꯜ ꯃꯤꯛꯆꯔ ꯂꯩꯔꯦ ꯊꯨꯝ ꯂꯩꯔꯦ ꯑꯗꯒꯤ ꯑꯇꯩ ꯑꯇꯩ ꯈꯔ ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯁꯤꯈꯣꯏ ꯍꯥꯞꯄꯒ ꯁꯤꯗ ꯆꯦꯡꯀꯨꯞ ꯂꯩꯔꯦ ꯁꯤ ꯆꯦꯡꯀꯨꯞꯁꯤ ꯇꯧꯔꯒ ꯃꯤꯛꯁ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯤꯖꯗꯣꯏꯅꯤ ꯑꯩ ꯃꯤꯛꯁ ꯇꯧꯕꯒꯤ ꯃꯑꯣꯡꯗꯨꯁꯨ ꯑꯩ ꯎꯠꯆꯔꯛꯀꯦ ꯑꯗꯣ ꯇꯁꯦꯡꯕꯕꯨꯗꯤ ꯁꯤ ꯃꯊꯛꯇ ꯍꯥꯞꯄꯒ ꯑꯗꯨꯝ ꯇꯧꯔꯒ ꯇꯣꯠꯂꯁꯨ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯔ ꯁꯨꯃꯥꯏꯅ ꯄꯧꯕ ꯌꯥꯎꯔꯛꯄꯁꯤꯗꯤ ꯑꯗꯨꯝ ꯂꯧꯊꯣꯛꯄꯤꯕ ꯀꯣꯟꯅ ꯑꯃꯨꯛ ꯐꯖꯅ ꯁꯨꯒꯥꯏꯔ ꯍꯥꯞꯄꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯗꯤ ꯃꯣꯏꯅ ꯆꯥꯕꯗ ꯑꯔꯦꯝꯕꯗ ꯃꯥꯡꯕꯅꯤ ꯇꯣꯠꯂꯒ ꯍꯥꯟꯅ ꯁꯤꯒ ꯃꯤꯛꯁ ꯇꯧꯔꯗꯤ ꯆꯦꯡꯀꯨꯞ ꯍꯥꯞꯄꯒ ꯃꯤꯛꯁ ꯇꯧꯔꯛꯄꯗ ꯅꯨꯡꯉꯥꯏꯕ ꯍꯦꯟꯕꯅꯤ ꯁꯨꯃꯥꯏꯅ ꯑꯁꯤꯒꯁꯤꯅ ꯀꯣꯟꯅ ꯑꯃꯨꯛ ꯇꯧꯒꯦ ꯑꯆꯧꯕꯁꯤꯡꯁꯤꯅ ꯀꯪꯍꯜꯂꯒ ꯍꯥꯏꯐꯦꯠ ꯀꯦꯝꯍꯜꯂꯒ ꯁꯨꯕꯗ ꯅꯨꯡꯉꯥꯏꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯅꯤ ꯂꯣꯏꯔꯒ ꯑꯗꯨꯝ ꯇꯣꯜꯂꯛꯄꯗ ꯁꯤꯒꯤ ꯆꯦꯡꯀꯨꯞꯀꯤ ꯆꯥꯡꯁꯦ ꯑꯗꯨꯝ ꯈꯪꯕꯅꯤ ꯀꯌꯥꯝ ꯍꯥꯞꯄꯒꯗꯤ ꯑꯗꯨꯝ ꯌꯥꯒꯗꯒꯦ ꯑꯗꯨꯝ ꯂꯝꯁꯝ ꯈꯔ ꯍꯥꯞꯄꯩ ꯋꯥꯅꯤ ꯑꯗꯨꯝ ꯇꯣꯏꯅ ꯄꯤꯖꯕ ꯇꯧꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒ ꯁꯨꯝ ꯄꯤꯖꯕꯗ ꯆꯥꯡꯁꯤꯃ ꯑꯗꯨꯝ ꯈꯪꯕꯅꯤ ꯇꯣꯠꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯟꯈꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯆꯨꯖꯥꯛ ꯑꯣꯏꯔꯣ ꯀꯩꯅꯣ ꯑꯗꯒꯤ ꯆꯦꯡ ꯑꯣꯏꯔꯣ ꯆꯒꯦꯝ ꯑꯣꯏꯔꯣ ꯁꯤ ꯌꯥꯟꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯌꯥꯟꯁꯤꯟꯕꯒꯤ ꯆꯥꯡꯁꯦ ꯁꯨꯝ ꯈꯔ ꯍꯟꯊꯔꯛꯄꯅꯤ ꯍꯥꯏꯗꯤ ꯆꯦꯡꯀꯨꯞꯁꯤꯡꯁꯦ ꯍꯥꯞꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯟ ꯃꯆꯤꯟꯖꯥꯛꯀꯤ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯅ ꯌꯦꯟ ꯃꯆꯤꯟꯖꯥꯛꯀꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯔꯩꯕꯗꯣ ꯗꯨꯀꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯀꯝꯄꯦꯅꯤꯒꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯃꯥꯒꯤ ꯃꯁꯛ ꯑꯃ ꯂꯥꯛꯄꯅꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯁꯤ ꯆꯥꯡꯁꯤ ꯑꯣꯏꯔꯗꯤ ꯑꯗꯨꯝ ꯌꯥꯔꯅꯤꯅ ꯈꯪꯕꯒꯤ ꯆꯥꯡ ꯑꯗꯨꯗ ꯂꯦꯞꯊꯣꯛꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯦ ꯈꯔ ꯑꯗꯨꯝ ꯀꯨꯡꯉꯤ ꯑꯗꯒꯤ ꯆꯦꯡꯀꯨꯞꯅ ꯆꯥꯡ ꯑꯃꯨꯛ ꯍꯦꯟꯃꯜꯂꯁꯨ ꯀꯩꯅꯣ ꯑꯣꯏꯗꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯣꯠꯄꯤꯔꯅꯤ ꯑꯗꯨꯒ ꯑꯩ ꯁꯤꯒꯤ ꯇꯣꯠꯄꯩꯁꯦ ꯑꯩ ꯀꯣꯟꯅ ꯇꯣꯠꯂꯒꯦ ꯑꯗꯨꯗ ꯑꯩꯅ ꯂꯥꯛꯆꯅꯤꯡꯉꯤꯕ ꯋꯥꯐꯝꯗꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯇꯣꯠꯂꯒ ꯊꯝꯕ ꯄꯣꯠꯁꯦ ꯍꯥꯜꯂꯒ ꯈꯨꯗꯛꯇ ꯄꯤꯖꯕꯤꯗ ꯁꯨꯃꯥꯏꯅ ꯊꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤ ꯊꯝꯕꯅꯤ ꯑꯗꯨꯒ ꯑꯩ ꯁꯤꯁꯤꯡꯁꯤꯁꯨ ꯁꯨꯃꯥꯏꯅ ꯍꯥꯜꯂꯒ ꯊꯝꯕꯅꯤ ꯁꯤꯁꯦ ꯑꯗꯨꯒ ꯊꯝꯕꯗꯤ ꯌꯥꯝꯗꯕ 25ꯃꯨꯛꯇꯤ ꯁꯨꯃꯥꯏꯅ ꯇꯣꯠꯈ꯭ꯔꯕꯁꯤ ꯊꯝꯕꯤꯌꯨ ꯑꯗꯨꯒ ꯊꯝꯃꯀꯥꯟꯗ ꯁꯤꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯃꯣꯏꯗ ꯄꯤꯖꯕꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯁꯤꯒꯤ ꯊꯝꯃꯤꯁꯤꯅ ꯀꯩꯝꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯍꯥꯞꯄꯤꯕ ꯀꯩꯅꯣꯁꯤꯡꯁꯦ ꯃꯔꯨ ꯃꯔꯥꯡ ꯑꯩꯈꯣꯏꯒꯤ ꯉꯥꯔꯤ ꯆꯥꯔꯤ ꯃꯌꯥꯝꯁꯤꯒꯤ ꯃꯅꯝꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯡꯀꯨꯞꯁꯤꯗ ꯆꯨꯁꯟꯕꯅꯦꯕ ꯆꯦꯡꯀꯨꯞꯁꯤꯗ ꯆꯨꯁꯜꯂꯀꯥꯟꯗ ꯀꯩꯗꯧꯒꯦꯗ ꯆꯦꯡꯀꯨꯞꯁꯤꯗ ꯆꯨꯁꯜꯂꯀꯥꯟꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯃꯣꯏꯗ ꯃꯍꯥꯎꯗꯣ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯕꯒꯤ ꯇꯥꯏꯞꯇ ꯆꯦꯡ ꯉꯥꯛꯇ ꯍꯥꯟꯅ ꯄꯤꯖꯕꯗꯤ ꯌꯥꯗꯦꯕ ꯊꯣꯡꯉꯀꯥꯟꯗ ꯃꯍꯥꯎ ꯑꯃ ꯀꯥꯔꯛꯏꯅ ꯑꯗꯨꯃꯥꯏꯅ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯃꯣꯏꯒꯤ ꯃꯍꯥꯎꯁꯦ ꯉꯁꯥꯏꯒꯤ ꯅꯨꯃꯤꯠ 30-25ꯃꯨꯛ ꯑꯩꯈꯣꯏꯅ ꯇꯣꯠꯂꯒ ꯊꯝꯗꯣꯛꯑꯒꯗꯤ
ꯃꯣꯏꯗ ꯆꯥꯕꯗ ꯃꯍꯥꯎ ꯀꯥꯏ ꯑꯗꯨꯅ ꯆꯦꯡꯀꯨꯞꯀꯨꯝꯕꯁꯤ ꯂꯦꯝꯍꯧꯗꯦ ꯅꯠꯇꯕꯤꯗ ꯈꯨꯗꯛꯇ ꯇꯣꯠꯂꯒ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯊꯥ ꯇꯥꯔꯗꯤ ꯀꯩꯗꯧꯒꯦꯗ ꯆꯦꯡꯀꯨꯞꯀꯨꯝꯕꯁꯤ ꯈꯣꯊꯕ ꯑꯔꯦꯝꯕꯗ ꯃꯥꯡꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯍꯦꯜꯂꯤ ꯑꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯅ ꯁꯦꯝꯕꯤꯕ ꯃꯇꯝꯗ ꯁꯦꯝꯕꯨꯗꯤ ꯁꯦꯝꯕꯤꯔꯦ ꯍꯥꯏꯔꯒꯁꯨ ꯈꯨꯗꯛꯇ ꯊꯥꯕꯤꯒꯅꯨ ꯁꯨꯃꯥꯏꯅ ꯇꯣꯠꯂꯒ ꯊꯝꯕꯤꯌꯣ ꯑꯗꯨꯃꯥꯏꯅ ꯊꯝ ꯇꯥꯔꯒꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯦꯟ ꯃꯆꯤꯟꯖꯥꯛꯁꯦ ꯌꯥꯝ ꯐꯖꯅ ꯆꯥꯕꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯩꯒꯤ ꯏꯆꯥꯁꯤꯡꯗ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ ꯏꯆꯥꯁꯤꯡ